ꯃꯔꯨꯞꯁꯤꯡꯕꯨ ꯐꯨꯡꯒꯥ ꯆꯦꯅꯦꯜꯒꯤ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧ: ꯈꯣꯡ ꯆꯣꯠꯂꯕꯗꯤ ꯆꯤꯟ ꯆꯣꯠꯂꯤ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯊꯕꯛ ꯁꯨ ꯅꯣꯝꯕꯕꯨ ꯀꯜꯂꯕꯗꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯑꯋꯥꯠꯄꯁꯨ ꯂꯩꯔꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯃꯍꯩ ꯃꯔꯣꯡ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯃꯍꯩ ꯆꯥꯅꯕ ꯍꯣꯠꯅꯔꯕꯗꯤ ꯑꯩꯈꯣꯏ ꯆꯥꯅꯕꯒꯤ ꯑꯣꯏꯅꯗꯤ ꯑꯋꯥꯠꯄ ꯂꯩꯔꯔꯣꯏ꯫ ꯑꯇꯣꯞꯄ ꯊꯕꯛ ꯁꯨ ꯅꯣꯝꯂꯨꯕꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯑꯇꯩ ꯑꯇꯩꯗ ꯁꯤꯖꯤꯟꯅꯕꯗ ꯅꯠꯇꯅ ꯆꯥꯅ ꯊꯛꯅꯕ ꯀꯌꯥ ꯂꯩꯗꯨꯅ ꯆꯥ ꯊꯛꯇꯨꯅ ꯆꯥꯕ ꯊꯛꯄ ꯃꯔꯥꯡ ꯀꯥꯏ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯥꯅꯅꯕ ꯆꯤꯟꯖꯥꯛ ꯊꯥꯕꯒꯤ ꯊꯕꯛ ꯁꯨꯕꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯊꯕꯛ ꯁꯨꯔꯨꯕꯒꯤꯕꯨ ꯑꯣꯏꯔꯣ, ꯑꯃꯕꯨ ꯑꯣꯏꯔꯣ ꯊꯕꯛ ꯁꯨꯔꯨꯕꯗꯨꯒꯤ ꯃꯍꯩꯅ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯃꯅꯤꯡꯇꯝꯅ ꯆꯥꯕ ꯊꯛꯄ ꯐꯪꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯑꯅꯤꯁꯨꯕ ꯄꯥꯎꯔꯧ: ꯌꯨꯝꯊꯣꯡꯒꯤ ꯅꯥꯁꯤ ꯌꯨꯝꯕꯨꯔꯦꯟꯅ ꯈꯪꯕꯅꯤ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯌꯨꯝ ꯑꯃꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯁꯤ ꯌꯨꯝꯗꯨꯕꯨ ꯄꯨꯔꯤꯕ ꯑꯗꯨꯅ ꯈꯪꯏ ꯍꯥꯏꯕꯅꯤ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯇꯕ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯪꯕ ꯍꯧꯅꯗꯦ꯫ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯜ ꯑꯣꯏꯔꯤꯕ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ ꯂꯥꯏꯔ ꯄꯨꯝꯕ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ: ꯃꯧ ꯑꯅꯧꯕꯤꯅ ꯎꯟ ꯁꯤꯡꯅꯩ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯑꯃꯗ ꯅꯧꯅ ꯆꯪꯂꯛꯂꯤꯕ ꯅꯠꯇ꯭ꯔꯒꯅ ꯇꯧꯔꯛꯂꯤꯕ ꯑꯗꯨꯅ ꯀꯥ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯟꯕ ꯍꯥꯏꯕꯅꯤ꯫ ꯏꯅꯧ ꯅꯧꯕ ꯊꯕꯛ ꯑꯣꯏꯕꯅ ꯊꯕꯛ ꯑꯗꯨ ꯇꯧꯔꯛꯄꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯆꯦꯛꯁꯤꯟꯅ ꯊꯕꯛ ꯑꯗꯨ ꯇꯧꯔꯛꯏ꯫ ꯑꯅꯧꯕ ꯊꯕꯛ ꯑꯣꯏꯕꯅ ꯃꯁꯥꯗ ꯍꯩꯅꯤꯡꯕ ꯇꯧꯅꯤꯡꯕ ꯐꯥꯎꯗꯨꯅ ꯊꯋꯥꯏ ꯍꯦꯟꯅ ꯌꯥꯎꯁꯤꯟꯅ ꯊꯕꯛ ꯑꯗꯨ ꯇꯧꯕꯕꯨ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯃꯔꯤꯁꯨꯕ ꯄꯥꯎꯔꯧ: ꯃꯀꯟ ꯊꯤꯅ ꯃꯔꯜ ꯐꯣꯏꯗꯠꯄ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯋꯥꯈꯜ ꯊꯦꯟꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯁꯥꯎꯕꯗꯒꯤ ꯑꯐ ꯐꯠꯇ ꯌꯦꯡꯗꯅ ꯃꯁꯥꯒꯤ ꯃꯄꯣꯠ ꯃꯔꯜꯗ ꯇꯥꯏꯅꯕꯕꯨ ꯍꯥꯏꯕꯅꯤ꯫ ꯃꯤꯅ ꯐꯩ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯑꯐ ꯐꯠꯇ ꯈꯟꯊꯗꯅ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯃꯁꯥꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯦꯛꯇ ꯁꯤꯖꯤꯟꯅꯊꯣꯛꯇꯨꯅ ꯃꯥꯡꯍꯟꯕ, ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯨꯞ ꯃꯄꯥꯡꯒ ꯁꯥꯎꯅ ꯈꯣꯠꯅꯕ ꯌꯥꯎꯔꯕꯁꯨ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯃꯠꯇ ꯈꯟꯗꯅ ꯌꯨꯝꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯗ ꯇꯥꯏꯅꯗꯨꯅ ꯃꯥꯡꯍꯟ ꯇꯥꯍꯟꯕꯕꯨ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯃꯉꯥꯁꯨꯕ ꯄꯥꯎꯔꯧ: ꯅꯤꯡꯊꯧꯗꯁꯨ ꯃꯩꯇꯥꯜ ꯋꯥꯠꯂꯤ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯃꯤ ꯂꯩꯇꯦ ꯍꯥꯏꯕꯅꯤ꯫ ꯐꯅ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯣꯏꯔꯕꯁꯨ ꯑꯋꯥꯠꯄ ꯑꯃ ꯑꯗꯨꯝ ꯂꯩ꯫ ꯂꯥꯏꯔꯕ ꯃꯤꯒꯤ ꯑꯋꯥꯠꯄ ꯂꯩꯕꯒꯨꯝ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯒꯤꯁꯨ ꯏꯅꯥꯛ ꯈꯨꯟꯅ ꯑꯋꯥꯠꯄ ꯑꯃ ꯑꯗꯨꯃꯛ ꯂꯩꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯑꯋꯥꯠꯄ ꯂꯩꯇꯕ ꯑꯃ ꯑꯣꯏꯕ ꯉꯝꯗꯦ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯇꯔꯨꯛꯁꯨꯕ ꯑꯁꯤꯗꯤ ꯄꯥꯟꯊꯩꯅꯤ꯫ ꯇꯨꯝꯕ ꯕꯦꯔꯥ ꯂꯩꯕ ꯃꯤꯅꯤ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯑꯐ ꯐꯠꯇꯒꯤ ꯋꯥꯈꯜ ꯈꯟꯕ ꯈꯔ ꯋꯥꯠꯄ, ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯇꯧꯕ ꯃꯤ, ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯣꯉꯥꯟꯕ ꯃꯥꯟꯅꯗꯕ ꯃꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯇꯔꯦꯠꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯑꯣꯏꯅ ꯀꯦꯕ ꯃꯤꯅꯤ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯁꯦꯠꯊꯣꯛ ꯆꯥꯊꯣꯔꯛꯄꯗ ꯀꯦꯔꯛ ꯈꯣꯠꯂꯛꯄꯗ ꯄꯛꯆꯕ ꯋꯥꯠꯄ ꯍꯥꯏꯕꯅꯤ꯫ ꯊꯕꯛ ꯑꯃ ꯇꯧꯔꯛꯄꯗ ꯔꯥꯁꯤ ꯏꯌꯥꯎ ꯌꯥꯎꯗꯕ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯅꯤꯄꯥꯟꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯚꯤꯝꯒꯤ ꯂꯩꯉꯥꯛꯀ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯚꯤꯝꯅ ꯂꯩꯉꯥꯛꯄꯒꯨꯝꯅ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯕ, ꯑꯀꯟꯕꯅ ꯑꯆꯨꯝꯕ ꯁꯛꯄ, ꯅꯝꯐꯨ ꯁꯥꯐꯨꯗ
ꯊꯕꯛ ꯇꯧꯍꯟꯕ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯔꯧ ꯄꯤꯕꯤꯅꯤꯡꯕ ꯌꯥꯎꯔꯕꯁꯨ ꯑꯩꯈꯣꯏꯒꯤ WhatsApp ꯅꯝꯕꯔ 9863924454 ꯑꯁꯤꯗ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯊꯥꯕꯤꯔꯛꯄ ꯃꯇꯝꯗ ꯄꯥꯎꯔꯧ ꯑꯗꯨꯒꯤ ꯑꯥꯔꯊꯁꯨ ꯂꯣꯏꯅꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯑꯃꯗꯤ ꯂꯥꯏꯛ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫